Khetragaon Assembly Constituency ki manung chana top makha laikai de laiba nafsa ge sub number marputara taret na konba mafam sing the beneficiaries sing na pangpam thokpa cheng sing panghanre hairi pangpam thokpa cheng pangdabadagi awaba mayok na riba beneficiaries sing na hai mamang sahi kumjali sing ni kunmari da tha nipan ge pangpam thokpa cheng pangdaba laiba beneficiary kaya ama lairi masigi su mathakta chatliba sahi asigi February March amadi April gi su cheng pithoktana lairi amaromda hauki pachayol amagi mamang da Imphal East District ki manung chana tungan mafam sing da ichau thokpadagi madugi chaitheng langliba mioi kya su seng phangdabagi awaba mayok nari sahi asigi May amasung June gi seng pithoklaba su hana piramba changdagi hantana miyamda pirakpada pendaba puknare priority household card paiba singda mi amada cheng kg manga piramba adu cheng kg ahum khak pirakhi AAY gi chu cheng kg kun khak tabak pirakpagidamak miyamna pendaba phongdokpaga loinana ichauna khamthengna waraba matam asida cheng hena pibagi mahutta hanana phanglamba changdagi hanthana pirakpa asi yaningde masigi sumathakta July amadi August ki cheng singthokre haibagi pau phanglei aduba hojik phauba chingthokhiba cheng adu pibagi wafam leitre sub number marifutara ga taret asigi agent oiriba ningthojam Johnson hairiba mioi asina nafsa gi ration card sing bisin khibana miyam na lenga ki oiba tungan scheme singi khudong chaba lauba ngamdabagi awaba mayok nare mari lainaba singna hiram asigi matang da miyang changduna ningthojam Johnson agent oiriba asidagi laukthokpi haina takselakle jeng wan ba pasari da jeng ja ba biyawi ba sengna habda bayam di thabo inkhang suban le sing jaw ga bne kana da kai su di da ba miyawi ba sigi mayam je una le kai se ja le kai gi phana ba ni hai to ga akhoi on thala sa ba akhoi nungai de magi le da ba mi sing sine ne magi le ma di pha me sine therapy adu duga agent sing ju hai ba sai gi hai ba agent do kagi ba maming Johnson hai ba agent je sigi se sintopi ba ma thanta lagi ba mi sing ju sintopi akhoi moi ko ba sana ba Vâng, cheng ba ni la ja akhoi sing le je akhoi moi ka ta lamba to bu sam je malam di akhoi di la ga ba mi mani moi di moi ga akhoi ki thena ba moi je awol jai ba akhoi je awol jai ba moi na hai ba ka yaw hai ba ama lai hai ba na ka bai phim nei sing jok thok pa matam ji da khoi de wa na sing thome ba ai mu ji ji kana gumam na han yeng mana te ba ma thai da cheng ji akhoi mu chungmon phang de ba mi ahum ama chungmon phang ki de ba angang bi di lai da na ma chi kana gum na han yeng de sigi matak ji da leiba mayam ji da gi cheng phang da ba kayam ju yauri ba mi ka thalak ba asi ba gi photo mai sa thomoi bi yaning bra yaning da bra yaning Cima tu ayah ningde, matu hari macam tu, aku itu sawi. Ngari barang, wajib dia hari itu juga. Ada cikgu mama ya mama, aku itu tension jam leh. Masih pernah macam, mari lain apa, authority naik, engine dia